Foxna Kukizo Purupna Tariba Singi District Chatkani Haidiba Si Buffer Zone Thugainabani Kotu. Civil Society Kungi Apunba Loop Federations of Civil Society Foxna Kukizo Purupna Tariba Singi District Chatkani Haina Lebliba Si Tasengna Buffer Zone Thugaibani Haina Kotuna Wafam Thamlakli Ngasi Kotuna Thorakpa Chirol Amagi Matung Ina Kuki Purupkidi Buffer Zone asi Maitay militant singdagi ngakthoknaba amata ngairaba pambay amani Union Home Minister Amit Shahna Free Movement ki wafam thamlakhiba ase Manipur Governor gi hojik lamdam asida oiriba phibam khangdana aranba paw amadagi hairakpani Chirol asina hai NH2 Imphal Dimapur lambi ase Kukizo Phurup tariba mafamda fauraga chatlibani adubo minungsigi yengduna ngasi fawbada athingba pidribani Foxna Central Lenga ki Santi ki Kongthang ni haiba wafamda Kodong Chabalawdun Kuki Jogi Ngamkhaida Changduna Hotnariba si Kotuna Yaroi Masina Anauba Irang ama hawraknaba oina thokani Maramaduna Manipuri Governor na Maitai Furuki wafam ase Yabiganu haina Kotu gi Chirol asina fongdorakli. Kuki militant singna saramba bunker taramanga thugaiduna mangankre security force ki kangbuna Manipur gi sing amasung tam animakta aina yadaba khulai ching faganaba Ti humagi thabak chathaba amadi ain gi wangmada tharamba popi pambi sing yanthatpa kongjang gi manung chana ngarang harau thelda Kuki militant singna saramba bunker security force ki kangbuna thugaiduna mangankre hairi police ki pawasin high security force na sangsilakpa kongjang asigi manung chana Kangpopi district ki ke langnom amadi Khenjang area da Kuki militant singna tongan mamafam singda saramba bunker tarani thoi amasum mangankre Kongjang asi makata na chatkigani suhairi. Mitai Alliance ka Thadou Inpi Manipur ga unaduna warep taruk laukre UKNA na Thadou Inpi da kihnlkre. Manipur da thokliba kangluk ki irang tha kunithoi mapung faraglaba matungda Thadou kangluk ka Manipur ki tongan ba mafamda laiba mitai gi apunba ama oiriba Mitai Alliance amasung Thadou kangluk ki apex body oiriba Thadou Inpi Manipur ga ngasi New Delhi da unaduna tongan ba warep taruk lauduna Mitai ga Thadou ga punduna state asida tangdu laitaba laknaba laukiba warep ta state asida anti-Kuki tribe haibasi SD list gi lauthongnaba warep ama Thadou amasung Mitai Alliance ga punna joint statement da Thadou Inpi Manipur gi president James Thadou amasung Mitai Alliance ki mihut sinduna thabaktagi potharaba Major RK Daljitna punna khudyek pinakre. Ngasi New Delhi da Thadou Inpi gi president James Thadou ga Mitai Alliance ki president Sagol Sem Biramni ani na lusingduna yamna singthaningai oiba mifamna laukiba warep taruk asida hairiba singdi ahanbada Manipurda leiriba tongan ba kangluk singi manungda amaga sense of unity integrity respect taunabani ani subada community sing amaga mateng pangnanabagi damak masang oiba community gi ama semba mamangaidagi punna laiminaragliba community sing NRC update tauba Manipurda sasinba nomenclature dagi anti-Kuki tribe hairiba si ST list dagi lokthokpa Thadou community gi identity ga Kuki ga yesinadabaga loinana kalani magna community identity da misidentification taubadagi lokthoknaba haiba wafam kaya ama toina yanaki. Amaromda ngasi New Delhi da Mitai Alliance amasung Thadou Inpi na state asida tangdu laitaba purangnaba kangluk asina thoklaktuna mifam pangthoknaba taubada Kuki militant group ama oiriba United Kuki National Army UKNA na mifam asi taudanaba Thadou Inpi gi lusingbada kihnlkpa thawongbu Thadou Community International amasung Thadou Student Association anina condemn tawbagi sirol thadorakli. Maitai tangkhul naga haiba khaiduna nungsi sana na himinaba sanalaibak Manipur ohenminase Sonia Muiba Maitai tangkhul naga haiba khaidana nungsi sana na himinaba sanalaibak Manipur ohenminase aikoi nungsi sana na himinase soikiba yaurabasu ngakthok ngaksin taunagadabani haina Somdal Baptist Fellowship Imphal gi women chairperson Sonia Muibana fongdokre wafam asing ase Somdal Baptist Fellowship Imphal haudokiba sahi yankai sukibagi Gold Jubilee 2025 thauram Together We Can and We Will haiba thimda Khuman Lampaki opposite laiba Fairyland pangthokiba thauramda Sonia Muibana fongdokibani. Ngasi pangthokiba thauram aduda Sonia Muibana hai Manipur ingtapa tanglaitana hingba lamdam ama ohenaba puna hingminasi
Jesus Christ ki matung induna aikoina isorbu ningjari. Masida aikoina soikiba lankiba kaya adu ngakpi sanu. Lamdam asida leiriba midai tangkul naga midai pangal oirabaso hingminariba puruk khudingmak nungsijanana hingminanaba Sanalaibak Manipur haibasi oihanaba hotnaminase. Somdal Baptist Fellowship asi lisang china pangthoktuna lagli maramdi Imphal da leiriba ahal lamansingna church thambibaga loinana Thaba kaya paikhalamba adubu ningsingbaga loinana thauram asi pangthokpani. Gold Jubilee thauram asida tongan mafamda mayum pankhiraba ningolsing yauna ahal laman kayana saruk yaki hairi. Macha ahum leirabi mau nahama pukrida siduna leiramle. Ngasi ayuk pung 5 rom taba matamda Imphal West District ki Nambol Police Station akonba malom tulihal makalaikai da leibi macha ahum leirabi mau naha ama malom tulihal teraka haina khangnaba pukri asauba asida siduna leiramle hairi. Laikhidrabi nupi asigi maming thokchom ombi matau leibi sei 32 mapuroibagi ming TS Domba kawi. Masa nupa ama nupi ani leire. Ngasi ayuk pung 5 amuk taba matamda malom tulihal teraka pukri asauba asigi Lairaida asi bahagsang oina lairamba laikai miyoi singna thengnarakibani hairi. Khudakta imung manunggi miyoi singna pulista pau piraba matungda Nambol Police ki kangbuna forensic kangbuga loinana thakthokpamda laktuna asi bahagsang ado laukhalaba matungda postmortem gi damakta Jennings Hospital gi mokta thamkhre. Matau karamna maunaha asi siduna leiramlibano haibagi maram khangba ngamdri hairi. Power munaringaida Manipur kangkong chaire MLA singna sana khangna resign tauba matam yaure. Joy Chandra Konthaujam Justice Committee on Anglo-Manipur War 1981 Martyrs and Freedom Fighter o Kanglaipak Manipur gi Tare suba mapo kumon gi thauram ngasi Jawaharlal Nehru Dance Academy gi Auditorium Hall da laikhidraba athauba singi photo da laisu katuna ikai khumnaba utpagaloinana thauram pangthokre. Thauram asigi mari lainana Justice Committee ki Chairman Joy Chandra Konthaujamna fongdokibada Manipur achi Center Government na chalaiba state ama oire miyangi mihut oiriba singna government chalaiba ngamdribanina MLA laibagi artha thoktre. Miyamna vote thadaraga karaba matungda makoibu Imalaibaki thabak taunaba thakibani. Madugi wangmada masagi wakhalonda yumpham oiraga power munaringaida Manipur kangkong chaire maram aduna MLA sing masana khangna resign tawba matam oire haiki. Mahang namakatana hai Union Home Minister Amit Shahna chair lauduna fangkiba mifamda Manipur da thokliba wathok asina maram oiraga chathok chachin yadriba asi yahalaga Manipur gi National Highway amadi State Highway sing hayeng March 9 dagi chathok chachin yagani haiba wafam adu athingba piriba sing matam chana chairak pihaudrabadi yade haiba ama khanghandrabadi India lengak pumalengi miyamna nongnarakani maram aduna matam charingaida terrorist maru fangna muthasi haiki. India hairiba leibak asisu British ki makha pona laiki Manipur su British ki makha pona laiki adubo India dagi Manipur na nongmatasu oirabasu British dagi ningtamba hana fangki haibasi India hairiba leibak asina khangna chelabadi Manipur asi kaidawnungda awaba taroi amadi mitopna landarakloi. Ngasi Manipur gi mathakta landariba kangbu asi kanano makhoi kadaidagi lai haibase loina khangnaraba wani hairiba mitopsing asibu Indiana Chinagi ithil awang nongpok lamdamda ngakthoknabani haiduna kholai oina sirinari. Ngarang Churchanpur District ki manungchana laiba El Khaupijang da lona thingkhraba Kuki lalhaulup UKNA na 36 thuba Assam Rifle cha ngarang attack chatharakaba matung ngasi security forces singna United Kuki National Army UKNA gi henglepta laiba makhoi training center amadi camp thugaikhre hairi. Paktang nana combing chathaba hokre governor na ain kaina miyam marakta pairiba khusugalai sing thigalangnaba matam anirak pikiba ngarang nungtil pung 3 tabadagi loikre. Matam hek loikibaga security force na Imphal West, Imphal East, Churchanpur, Kangpokpi, Thoubal, Kaksing, Bisnupur, Jiribam amadi Tengnopal district singda paktak nana combing operation amadi search operation chathakre hairi. Tongan basingna ba mafam singda chathakiba combing amadi search operation aduda nongmai 13 maru chama 18 bom 8 atai mari leinaba macha 12 fagatpa ngangkre hairi. Pulisagi fangba paugi matung ina Imphal West District ki Pasoi Police Station akonba moidang pokta chathakiba operation amada .32 gi pistol ama rebel gun 5 tear smoke ammunition ani 9mm gi kapa yariba maru ahum
303 rifles ki maru ani, high explosive 36 grenade ahum phagatpa ngamki. Imphal East District ki Lamlai Police Station na konba Saumbungdagi Porabi phawba chathagiba combing operation da magazine ga konana SLR rifles ama magazine ani ga konana amo carbine ama magazine ama ga konana 9mm pistol ahum amo carbine maru 18 SLR maru manga 36 hand grenade ani phagat pangangki hairi. Thoubal District ki Nongpok Sengmai Police Station na konba Langmai Thet Yerum Chingda chathagiba combing operation da magazine ga konana Inchas rifle ama magazine ama ga konana SMG carbine ama 12 bore single rebel gun ani revolver ama flare gun ama insaki maru manga 303 rifle ki maru mari 36 ICE hand grenade ani amadi atai polam sing fagat ki hairi. Combing operation tauba yaroi khulngak pa isa sing faba yaroi haiduna khongjang changsinkhre. Manipura thokliba lana sigi sab chaba waroi chin ama purak tringaida khulngak pa isa sing faba yaroi combing operation tauba su khudakta lekadabani haiduna ngasi Kakching district ki apunba loop ama oriba khunai kanba maira paibi apunba loop Khukampal to Kakching district na fongduragli district asigi suknu a sigi manungda leiba loop singi wangjing khunokda leiba head office da fangthokkiba mifam aduda loop asigi Khukamapal to gi president Salam Chawbin hai India lenga ki home minister na tha asigi nipandagi Sangthok Jangchin yadana athingba kaya lairamba mafam khudingmak changba yahalagani haiba wafam adu Manipur miyamna ngainaribani maduna More Surshanpur amadi tongan mafam chingdagi ngasi fawba relief camp ta laiduna masa masagi maramda mayumda hanjinba yadana lairiba khudingmak numit asidagi changba yanaba thabak paikhatkadbani. Mahangna makatana hai khulngak paisa singna iramdang kanaba amadi ipurup izati kananaba tholakibani khulngakpa amata faba yaroi coping operation taubasu yaroi state force singnasu I maselgi marakta nungairoidaba makatana taubiganu hairaduna thorakliba irang asigi waroichin laklaba matamda khulngakpa amata leigadaba nate haiki. Bangladesh ki army na Chittagong Hill track tagi Kuki refugee mayang khutanthina naikhairaga tanthokre. Thakiba matam loikibaga loinana action taubasu haure lamdam asida logi wangmada sizinariba khusugulai sting pikhalangnaba governor Ajay Kumar Bhalana thakiba matam ngarang loikibaga loinana central force amasung state force ke apunba team singna ngarang numidang pung 3 dagi Bisnupur district ki tongan mafamda flag march thaba haukre.